Ma'am, I said pipi test out with over ne. What did say? And the videos and the num get queen and the I say fasting it over the 130 delay there in 100 like and the utke na ko. The whole say pipi set out to utpo 3 by ma'am the ko. I know the thunder would them to Hana. I don't see the pipi over some ma'am do okay. Oh, like 151 เลย ma'am สิ151นี่ก็อีกเด็กแกมาแล้วนะโอเคเดี๋ยว151ให้เสียมยาแล้วบัดนี้ ma'am สินี่ก็ ma'am 151นะดงอาสิกิเดทเช ma'am ยังบิวก็ดมตัวkung ahong kami ni tara-tare 22 September Sunday nga sige ni ko dum ado ma'am 151 ay se sukimatik name ba ni akoy pipida chamri hena lermi ba mi ni ko ay se ado yam harawe yi results maina phajuna lakpa se si aina guli cha da bi da tawbane ba ko mayam ngasi di nungai ba phongdok po ina karot khabi jima juice ma thak to ke ado sim khangni ko yam ka he jaw bu sunate yam pik pa sunate si se maga thake minus mine khaida chare do maru do lokthoe ba ko adai sing glass ma cham le ado ma'am si sing se ka hen yam na te yam na ga thakpa ka shungam jaroi ko changam da khar khar sum thakpai wani si je kari me kha poi only sing ji ga si ga tang ni ado si ka glass se chawmal su si de na pik pa adum sot ma chama se ma adum bak law na adum hidak thakpai type da thakpa adum kana bani ko ai si ta khai gi ge ma'am loire ta khai ba ado ngam ja tar di ma'am si du magi mapang se fiber se dum yaw yang thakjan ba ngam ma di yare do ai yoin di sek na hai ge ai ngam ja roi ai chum thoga thakja gani khanau da pal le ba ai hana si je dum marak marak tha e ba ko tham da yam dra su ani ra hum lak oi su dum tha e ba ko admai tha e do ngam ja ri dum week am da murak thak pa khot pa su yam phai ko si chum thokhi ge ma'am bubble ngak ta ngai re yare si khar ko thoga ngam ja pote ahau bu na tab jibo phai hai pe damak tane do si je do mathak ta khar ko thok pi ga loi glass amani dana takhai gi chang da ngai si yara bani ko simta nak thok ti phajana si yaw dra kan da thakke. Hello everyone, ma'am, welcome back to my channel, ma'am Bukhurumjari. Ma'am, I nungai ba phongdok pa oina PP 151 leramba hai se 140 da di ma'am adum normal chinge ko. Ado ai nungai ba phongdok pagi ai ngasi se nungai ba phongdok pai bai jamde ngai ba karol akhabi mai hojik se madune ado ai na sum thak pado ado ma'am sum ai di tha ga char ut panga tani dana ko hai di ai thai chari aduga chari ba pot sing sina phai ha ba do ngak tani do ma'am wai ngang do bi da sian am ta thak jam ge ko talle chi đấy hào đấy nhằm ilai chi mà chi thắc qua lửa gạ học đấy mẹ làm quả xung mà mày thắc qua mà tâm giả si da din ai guru thak sa layam ba suna te ba kay yun hek si machit thak hawro ga ba hawgra ba amuk tang ta ga ne ani rak suna ay amuk po to pai khat la thak ning roi ba do ma'am si se karo da khabi se ay yam toina ju sijina de aduga ai haidi as diabetes ta akhaba chaba phai haina nukti gi sum chasan bedu sumi kidney da kai da sum akhaba yam chaba problem la e ga hainai dana ko ai ka hen na cha de ado mar tari happy smaina tham da ga si ahum lak mu ka thak e da mari ra ka thak pujawe mari ra khai tari week am da amura ka thak pa si ka su kai de ko aduga dum akhabi ka ngau su mar ta dum yawi do aina saba sing ju dum ma'am da dum lunch dinner dum share tawri du ne ba ko do smaina sum ba se dum marak ta hapa kasum kai de ba sida kem problem like si je diabetes ta suki matik phai aduga phai as ai khang bai ne bako sum ba sing je char ga dum yum da thong thak ba sing je char ga dum diabetes se yam lui har ba diabetes se dum laina dum ma khoi normal da thamaga khoi su pura anaba kem ta lai ta ba dong na dum normal dong na hing ba yai ko khoi diabetes patient sing je aduni ma'am ai 151 ga lai ba sam nungai isa se aduga ma'am stress kum su lai hojik do stress ka lai tradi dum normal la adong ni si guli sung cha cha da na lak pani ko ado
ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯗꯥꯏꯕꯤꯇꯤꯁꯀꯁꯦ ꯁꯨꯃꯥꯏꯅ ꯁꯨꯒꯔꯒꯁꯦ ꯍꯟꯊꯔꯝꯕ ꯅꯨꯃꯤꯠꯁꯦ ꯁꯤꯁꯤꯅ ꯏꯁꯥꯁꯦ ꯌꯥꯝ ꯍꯦꯟꯅ ꯕꯤꯠ ꯂꯩꯍꯜꯂꯦꯕꯀꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯗꯨꯒ ꯗꯥꯏꯕꯤꯇꯤꯁꯀꯤ ꯑꯣꯏꯔꯣ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯔꯣ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯕꯅꯤꯗꯅꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯆꯥꯔꯤꯕꯁꯤꯡꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯍꯛꯆꯥꯡꯗ ꯀꯩꯝꯇ ꯁꯣꯛꯅꯤꯡꯉꯥꯏ ꯂꯩꯕ ꯑꯝꯇ ꯌꯥꯎꯗꯦ ꯁꯤꯁꯤꯡꯁꯦ ꯆꯥꯔꯒ ꯑꯗꯨꯝ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯕꯁꯤꯡꯅ ꯑꯩꯅ ꯆꯥꯔꯤꯕꯁꯤꯃꯛ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯋꯦꯠꯁꯨ ꯍꯟꯊꯔꯅꯤ ꯗꯥꯏꯕꯤꯇꯤꯁꯁꯤꯡꯁꯨ ꯗꯥꯏꯕꯤꯇꯤꯁ ꯍꯟꯊꯔꯅꯤ ꯒꯨꯂꯤꯒ ꯆꯥꯗꯕꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯁꯦ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯆꯥꯕ ꯊꯛꯄꯗ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯆꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯇꯤꯒꯤꯁꯨ ꯊꯥꯒꯠꯇ꯭ꯔꯦ ꯍꯟꯗꯛ ꯅꯦꯠ ꯌꯥꯔꯨꯕꯗꯩ ꯑꯩ ꯆꯥꯡ ꯌꯥꯝ ꯅꯥꯏꯗ꯭ꯔꯦ ꯕꯤꯠꯁꯨ ꯌꯥꯝ ꯍꯜꯂꯦ ꯑꯗꯩ ꯚ꯭ꯌꯨꯋꯔꯁꯨ ꯈꯔ ꯍꯟꯊꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯅꯦꯠ ꯌꯥꯗꯕꯗꯩ ꯕꯤꯠ ꯌꯥꯝ ꯂꯩꯇꯕ ꯃꯥꯜꯂꯦ ꯗꯥꯏꯠꯀꯨꯝꯕ ꯇꯧꯔꯝꯕꯁꯨ ꯌꯥꯝ ꯂꯦꯞꯄꯤꯔꯕ ꯃꯥꯜꯂꯦ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯥꯟꯅꯒ ꯑꯗꯣ ꯂꯦꯞꯄꯤꯒꯅꯣ ꯃꯌꯥꯝ ꯗꯥꯏꯕꯤꯇꯤꯁꯄꯨ ꯑꯣꯏꯔꯣ ꯋꯦꯠ ꯂꯣꯁꯄꯨ ꯑꯣꯏꯔꯣ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯑꯩ ꯍꯧꯖꯤꯛ ꯊꯥ ꯑꯃ ꯍꯦꯜꯂꯕꯅꯦꯕ ꯑꯩꯅ ꯗꯥꯏꯠ ꯇꯧꯈꯠꯂꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯁꯦ ꯊꯥ ꯑꯃ ꯍꯦꯟꯒꯠꯂꯛꯏ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯑꯩ ꯋꯥꯡꯉꯝꯃꯤꯗꯨꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯄꯤꯁꯦ 400 ꯍꯦꯟꯅ ꯂꯩꯔꯝꯃꯤꯕ ꯃꯤꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯗꯥꯏꯠ ꯇꯧꯔꯒ ꯃꯊꯪ ꯃꯊꯪ ꯍꯟꯊꯔꯛꯏꯅꯤ ꯑꯗꯨꯅ ꯗꯥꯏꯕꯤꯇꯤꯁ ꯌꯥꯝ ꯋꯥꯡꯉꯝꯕ ꯃꯤꯅꯒ ꯁꯨꯃꯥꯏꯅ ꯍꯟꯊꯔꯛꯄ ꯀꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯗꯥꯏꯕꯤꯇꯤꯁ ꯅꯥꯕ ꯃꯤꯅ ꯈꯪꯅꯤꯀꯣ ꯁꯤꯒꯤ ꯐꯤꯜꯁꯦ ꯗꯠꯁꯨ ꯑꯩ ꯇꯧꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯋꯥꯡꯉꯝꯕꯗꯩꯒ ꯍꯟꯊꯔꯛꯄ ꯀꯥꯏꯁꯦ ꯑꯩ ꯍꯣꯠꯅꯖꯃꯟꯗꯣꯀꯣ ꯑꯩꯅ ꯆꯥꯗ ꯊꯛꯇꯅ ꯑꯩꯅ ꯀꯩꯅꯣ ꯆꯥꯅꯤꯡꯕ ꯀꯌా ꯑꯃ ꯈꯥꯡꯉꯒ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩ ꯉꯝꯃꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯁꯦ ꯑꯩꯅ ꯍꯣꯠꯅꯖꯕꯁꯦ ꯑꯗꯨꯅ ꯑꯩꯗꯧꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯗꯥꯏꯕꯤꯇꯤꯁꯁꯦ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯐꯕ ꯌꯥꯏꯏꯔꯥꯏ ꯂꯥꯏꯅ ꯒꯨꯂꯤ ꯆꯥꯗꯕꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯅꯣꯔꯃꯦꯜꯗꯧꯅ ꯍꯤꯡꯕ ꯌꯥꯏ ꯆꯤꯟꯖꯥꯛꯁꯤꯅ ꯁꯦꯝꯃꯒ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯒꯤ ꯃꯌꯥꯝ ꯗꯥꯏꯕꯤꯇꯤꯁꯀ ꯋꯦꯠ ꯂꯣꯁꯇꯪꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯏ ꯑꯇꯩ ꯑꯇꯩ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯣꯏ ꯐꯔꯕꯅꯤ ꯑꯩ ꯃꯥꯏ ꯃꯤꯠꯁꯨ ꯌꯥꯝ ꯐꯔꯕꯅꯤꯀꯣ ꯁꯦ ꯑꯗꯨꯅ ꯈꯪꯗꯦ ꯃꯌꯥꯝ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯉꯥꯡꯉꯤꯁꯤꯡꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯨꯡꯉꯥꯏꯕꯅ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯗꯥꯏꯠꯁꯦ ꯆꯞ ꯃꯥꯟꯅꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯅꯤ ꯗꯥꯏꯕꯤꯇꯤꯁꯁꯨ ꯐꯅꯤ ꯋꯦꯠ ꯂꯣꯁꯁꯨ ꯐꯅꯤ ꯑꯗꯨꯕꯨ ꯗꯥꯏꯠꯁꯦ 5ꯅꯤ ꯑꯃ 10ꯅꯤ ꯑꯃ ꯇꯧꯔꯒ 10ꯅꯤ ꯑꯃ ꯇꯧꯔꯒ ꯍꯦꯛꯇ ꯔꯤꯖꯜ ꯊꯨꯅ ꯐꯪꯗꯧ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯁꯤꯃꯛ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ 20 ꯗꯦꯖꯇ ꯔꯤꯖꯜꯗꯤ ꯐꯪꯕ ꯍꯧꯒꯅꯤ 20 to 15 ꯗꯦꯖꯇ ꯑꯗꯨꯝ ꯐꯪꯕ ꯔꯤꯖꯜꯁꯦ ꯇꯝ ꯇꯝ ꯐꯪꯉꯛꯀꯅꯤ ꯑꯗꯨꯅ ꯋꯦꯠ ꯂꯣꯁ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯇꯧꯔꯒ ꯑꯩ ꯋꯦꯠ ꯇꯥꯗꯦꯗ ꯍꯥꯏꯔ ꯇꯣꯛꯄꯗꯣ ꯇꯣꯛꯄꯤꯒꯅꯨ ꯑꯗꯣ ꯑꯗꯨꯝ ꯐꯖꯅ 90 ꯗꯦꯖꯁꯤꯗ ꯑꯗꯨꯝ ꯔꯤꯖꯜ ꯂꯣꯏꯅꯃꯛꯀꯤ ꯗꯥꯏꯕꯤꯇꯤꯁꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯋꯦꯠ ꯂꯣꯁꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯍꯛꯆꯥꯡꯗ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯔꯝꯗꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯁꯤꯡꯗꯨꯁꯨ ꯂꯣꯏ ꯀꯣꯛꯀꯅꯤ ꯂꯣꯏ ꯐꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯤꯖꯜ ꯐꯪꯒꯅꯤꯕ ꯑꯩꯒꯤ ꯗꯥꯏꯠꯁꯤꯃꯛ ꯇꯧꯕꯗ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯑꯩ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯨ ꯌꯥꯔꯤꯒꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯟꯅꯗꯤ ꯑꯩꯅ 90 ꯗꯦꯖꯁꯦ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯁꯨꯝ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯑꯣꯜꯂꯤꯁꯦ ꯄꯤꯁꯤꯁꯨ ꯑꯍꯥꯟꯕꯅꯤꯗꯅꯀꯣ ꯅꯍꯥꯟꯒꯩ ꯑꯩ ꯄꯤꯁꯦ ꯁ꯭ꯋꯥ ꯑꯣꯟꯗꯦ ꯑꯗꯣ ꯃꯌꯥꯝꯗꯨꯁꯨ ꯎꯠꯇ꯭ꯔꯤꯗꯅ ꯐꯥꯁꯇꯤꯡꯗꯤ ꯎꯠꯂꯤꯗꯅ ꯑꯗꯣ ꯐꯥꯁꯇꯤꯡꯁꯦ ꯑꯩꯒꯤ 130 ꯁꯨꯃꯥꯏꯅꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯨꯔꯥ 100ꯀꯤ ꯃꯈꯥ ꯂꯩꯔꯀꯥꯟꯗ 100ꯇ ꯎꯠꯀꯦ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯎꯠꯀꯦꯅꯁꯨ ꯈꯟꯕ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯒꯤ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯂꯦꯞꯇ ꯆꯠꯂꯒ ꯈꯣꯠꯂꯒ ꯔꯤꯖꯜꯗꯤ ꯎꯠꯇ꯭ꯔꯤꯗꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯒ꯭ꯂꯨꯀꯣꯃꯤꯇꯔꯁꯤ ꯆꯞ ꯆꯥꯖꯩ ꯑꯩꯗꯤ ꯊꯥꯏꯅꯗꯒꯤ ꯅꯥꯔꯛꯑꯒ ꯊꯥꯏꯅꯗꯒꯤ ꯃꯈꯟ ꯃꯈꯟ ꯒ꯭ꯂꯨꯀꯣꯃꯤꯇꯔ ꯁꯤꯖꯤꯟꯅꯔꯛꯄꯗꯁꯨ ꯑꯩꯒꯤ ꯁꯤꯒꯤ 1+ꯀꯤꯁꯤꯅ ꯏꯆꯥꯟ ꯆꯥꯟꯅꯩ ꯂꯦꯞꯀ ꯃꯥꯒ ꯆꯥꯟꯅꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯂꯦꯞꯇ ꯆꯠꯄꯗꯨꯁꯨ ꯑꯩ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯆꯠꯀꯦ ꯑꯔꯦꯝꯕꯗ ꯄꯩꯁా ꯇꯤꯡꯉ ꯀꯩꯗꯧꯗꯣꯏꯅꯣꯅ ꯈꯟꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯈꯥꯔꯦ ꯈꯥꯕꯁꯦ ꯏꯂꯥꯏꯆꯤ ꯑꯃ ꯇꯣꯛ ꯆꯥꯁꯤꯟꯈ꯭ꯔ ꯐꯔꯦ ꯁꯤ ꯃꯔꯛ ꯃꯔꯛꯇ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯛꯄꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯄꯦꯔꯦꯟꯁꯁꯤꯡ ꯅꯥꯕ ꯑꯣꯏꯔꯣ ꯏꯁꯥ ꯅꯥꯗ ꯇꯥꯔꯒꯁꯨ ꯑꯗꯩ ꯕꯨꯕꯣꯛ ꯄꯨꯄꯨ ꯅꯥꯕ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯀꯥ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯦꯔꯥ ꯅꯥꯕ ꯃꯇꯝꯗ ꯁꯣꯝꯅꯁꯨ ꯈꯔ ꯑꯍꯟꯁꯤꯡꯒꯤ ꯁꯦꯝꯕꯤꯌꯣ ꯁꯥꯕꯤꯌꯣ ꯄꯤꯊꯛꯄꯤꯌꯣ ꯀꯣ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯇꯤꯒꯤ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯁꯤꯁꯦ ꯀꯩꯁꯨꯝ ꯆꯪꯕ ꯊꯕꯛ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯝ ꯁꯦꯝ ꯁꯥꯔꯒ ꯇꯧꯕꯤꯌோ ꯁꯦꯝꯕꯤꯌோ ꯃꯣꯏꯒꯤꯁꯨ ꯗꯥꯏꯠꯇꯣ ꯈꯔ ꯑꯍꯟꯁꯤꯡ ꯉꯝꯗꯕꯁꯤꯡꯗோ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯍꯥꯗꯤ ꯈꯔ ꯐꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯗꯥꯏꯕꯤꯇꯤꯁ ꯅꯥꯔꯒ ꯑꯩꯒꯤ ꯁꯛꯇꯝꯗ ꯑꯩ ꯌꯥꯝꯅ ꯁꯣꯛꯄ ꯗꯥꯏꯕꯤꯇꯤꯁ ꯅꯥꯕ ꯃꯥꯟꯗ꯭ꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯕꯩꯅꯦ ꯑꯗꯣ ꯗꯥꯏꯕꯤꯇꯤꯁꯅ ꯁꯣꯛꯆꯟꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯟꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯌꯦꯡꯕꯗ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯄꯅꯤ ꯃꯁꯥꯒꯗꯣ ꯂꯣꯏ ꯁꯨꯝꯖꯜꯂ ꯇꯧꯕꯗꯣ ꯑꯗꯣ ꯑꯩ ꯏꯁꯥꯗꯤ ꯃꯥꯟꯗ꯭ꯔꯤꯁꯦ ꯅꯍꯥ ꯑꯣꯏꯕꯩꯅꯤ ꯌꯥꯝ ꯋꯥꯡ ꯇꯥꯔꯒꯁꯨ ꯑꯗꯣ ꯃꯣꯏ ꯑꯍꯟꯁꯤꯡꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯅꯠꯇ꯭ꯔꯁꯨꯅꯦ ꯗꯥꯏꯕꯤꯇꯤꯁꯁꯦ ꯑꯗꯨꯝ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯅꯠꯇꯕ ꯗꯥꯏꯕꯤꯇꯤꯁꯇꯤ ꯂꯩꯔꯒ ꯑꯗꯨꯝ ꯌꯥꯝ ꯑꯗꯨꯝ 160 70ꯗꯪꯒ ꯂꯩꯕꯁꯦ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯅ ꯎꯕꯅꯦꯕ ꯀꯩꯒꯤꯅꯣꯗ ꯃꯣꯏꯗꯤ ꯀꯨꯏꯅ ꯅꯥꯔꯛꯑꯕꯅꯤꯅ ꯃꯁꯥꯗꯣ ꯁꯣꯛꯆꯟꯕ ꯂꯣꯏꯕꯩꯅꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯨ ꯑꯗꯥ ꯂꯩꯕꯁꯤꯡꯁꯨ ꯐꯖꯅ ꯃꯌꯥꯝꯅ ꯗꯥꯏꯠ ꯇꯧꯕꯤꯌꯣ ꯆꯦꯛꯁꯤꯟꯕꯤꯌꯣ ꯁꯤ ꯍꯥꯏꯖꯅꯤꯡꯉꯦꯕꯀꯣ ꯈꯔ ꯃꯣꯏꯒꯤꯁꯨ ꯀꯦꯌꯔ ꯇꯧꯕꯤꯌꯣ ꯗꯥꯏꯕꯤꯇꯤꯁ ꯅꯥꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯅ ꯅꯥꯕꯅꯤꯅ ꯗꯥꯏꯕꯤꯇꯤꯁ ꯅꯥꯕꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝꯗꯣ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯑꯩꯈꯣꯏ ꯁꯤ ꯃꯄꯥꯟꯗꯩ ꯍꯨꯏꯁꯤꯁꯨ ꯌꯥꯝ ꯈꯣꯡꯉꯦ
ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯋꯥꯁꯦ ꯁꯨꯝ ꯉꯥꯡꯅꯤꯡꯉ ꯂꯩꯔꯦꯕꯀꯣ ꯁꯨꯝ ꯈꯔꯒ ꯍꯟꯊꯔꯝꯕꯁꯤꯗꯒ ꯄꯤꯄꯤꯒꯁꯦ ꯌꯥꯝ ꯍꯟꯊꯅ ꯎꯕꯗꯣ ꯅꯣꯔꯃꯦꯜꯒ ꯃꯥꯟꯅꯔꯛꯄꯗꯣ ꯑꯗꯨꯒꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯉꯁꯤꯗꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯀꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯗꯤꯅꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯃꯥꯅ ꯊꯣꯡꯕꯤꯔꯤ ꯍꯧꯖꯤꯛ ꯄꯦꯔꯦꯠ ꯃꯅꯨꯡ ꯑꯣꯏꯕꯒꯤꯀꯣ ꯑꯗꯣ ꯈꯥꯃꯦꯟ ꯊꯣꯡꯕꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯁꯤ ꯆꯥꯛꯁꯦ ꯇꯣ ꯑꯩ ꯆꯥꯛꯗꯨꯝ ꯑꯃ ꯆꯥꯗ꯭ꯔꯦ ꯁꯤꯒꯤ ꯕꯥꯎꯜ ꯃꯆꯥꯁꯤꯃ ꯆꯥꯏ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯃꯃꯥ ꯍꯣꯏ ꯃꯣꯔꯣꯛ ꯃꯦꯠꯄ ꯁꯤꯡꯖꯨ ꯇꯧꯔ ꯆꯥꯏ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯟꯊꯔꯦ ꯑꯩ ꯌꯥꯝ ꯄꯥꯝꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯟꯊꯔꯦ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯨꯛ ꯍꯦꯛꯇ ꯆꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯗꯣ ꯄꯦꯔꯦꯠ ꯃꯅꯨꯡꯗꯤ ꯑꯩ ꯆꯥꯛꯗꯨꯃꯛ ꯆꯥꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯌꯥꯝꯕꯨꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯕꯥꯎꯜ ꯃꯆꯥꯁꯤꯃ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯑꯇꯩꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯄꯨꯛ ꯊꯟꯅꯕꯗꯣ ꯌꯦꯡꯉꯛꯄꯗ ꯑꯗꯣ ꯑꯗꯨꯝ ꯑꯩꯅ ꯆꯥꯏꯁꯦ ꯃꯩꯇꯩ ꯆꯦꯡꯅꯤ ꯑꯗꯨم ꯑꯗꯩ ꯑꯩꯅ ꯆꯥꯛꯗꯨꯝ ꯆꯥꯕꯗꯨꯁꯨ ꯑꯗꯨꯝ ꯃꯩꯇꯩ ꯆꯦꯡꯅꯤ ꯁꯨꯄꯔ ꯆꯥꯕ ꯈꯣꯠꯄ ꯀꯌꯥ ꯇꯧꯗꯦ ꯍꯣꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯣꯡ ꯐꯥꯗꯣꯛꯄꯨꯗꯤ ꯆꯥꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯗꯤꯅꯔꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯗꯨꯝ ꯏꯁꯥꯅ ꯇꯧꯔꯒ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯒ ꯆꯥꯕ ꯍꯧꯔꯅꯤ ꯄꯦꯔꯦꯠ ꯂꯣꯏꯁꯜꯂꯦ ꯍꯌꯦꯡꯗꯩꯗꯤ ꯂꯣꯏꯔꯅꯤ ꯑꯗꯨꯅ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯕꯗꯤ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯄꯤꯄꯤꯁꯨ ꯍꯟꯊꯔꯛꯑꯦ ꯐꯥꯁꯇꯤꯡꯁꯨ ꯍꯦꯛ ꯅꯣꯔꯃꯦꯜ ꯇꯥꯕꯒ ꯃꯌꯥꯝꯗꯁꯨ ꯁꯣꯏꯗꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯤꯌꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯊꯣꯡꯕ ꯈꯣꯠꯄꯁꯦ ꯆꯥꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯖꯅ ꯂꯩꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯒꯨꯗ ꯅꯥꯏꯠ